Malengi mafam kayada pangthoknariba World AIDS Day kunja 2024 gi thauram ngasi Manipur gi tongan ba mafamsingda pangthoknari. Tha tara mapal sujalaklaba irang asida yum mai chakraba amadi yum jangba yadana relief camp leriba miyoi singna makhoibu yumda atubu matamda janghanbiru haiduna wakat mifam chatakre. Arambai Tangol gi Luching Purel Korongan Bakuman gi mathakta NIA lokhaliba cases singasi atubu matamda handokadabani haiduna wakat mifam kaya chatakre. Amadi Australia da pangthokkiba tarataret suba Asia Pacific Screen Awards da Manipur Macha Lakshmi Priya Devi na direction piba film Bungna Best Youth Film gi mana fangkre. Kurumjari ISCOM News meeting tabiriba kwaipumna makpu aisul ki janambamna taram nokjari hauzik pau sandok na pizari. Malengi mafam kayada pangthoknari bagom World AIDS Day kumja 2024 gi thauram ngasi Manipur gi tongan ba mafam singda pangthoknari ngasi World AIDS Day ga mari leinana kadana sinduna konung mamang purai romba khongnang makhumda leiba kada gi office ta pangthok ki ba thauram aduda athoiba mithunglen oina ima thokchom ramani president nupi samas ima yambe momon president tami chingmi ima laurembam nganbi president amkil MC Rita President Leimakon amadi Hizam Priyokumar President Kada amadi tongan ba district singdagi lakpa kada gi thongnu singna saruk yaduna pangthokki ngasi malem gi oina pangthokliba World AIDS Day ga mari leinana kada gi General Secretary Git Chandra mangang na phongdokki pada kada na mamangdegi numeda si pangthok tu na lakpagi maru oiba pandamde lamdam asida anoba trend ama oina inkhalakliba nupa macha nupi amadi yumkai palaba maunaha kaya yauna masa yolaga paisa tanbagi chatnabi ama lamdam asida chatnarakpa ama uba fangliba asigi maru oiba maramde Manipur thokliba irang asina maram oiraga senmitlon economy amadi sel tumgi fibam sokchilakpana upai leraktabadagi masigumba fatraba thabagasi chatharakpane masilla masigi miyam amadi marilena authorities singna yamna kupna yengsinbiba mathau tai haina matamamada HIV AIDS drug sizinaba yetum syringe punbadagi sandoklam adu hauzikti ayamba lamchat sajat amadi unprotected sex tigi ayamba su sandorapagi report leire masisu ekoina NGO singaloinina yamna kupna nainaminaba amachangi amadi hauzik Manipur thokliba iranga sina maram oiraga ching amasung tamda HIV ga sagonaduna leriba miyoi singda hena awaba kaya ama mayok nariba sigumba mayam masisu laingana mideng changbiu haina makhatana phongdokki Chingdagi cookie singna nongmai kaptharaklaga tampakta apspa thamjinba yaningde lengaki sariba fabricated house amadi housing scheme amata pamdre haiba leiba yagadaba yum amatang sabiyu yumda hanjinduna leizaragi haina Payeng High School da hangliba relief camp da jangzafam lodun leriba singna phongdorakle Wafa masinga se Payeng awang lekhai market sector Tairen Pokpi Lower Primary High School relief camp amade Payeng High School relief camp anege inmates singna pangthokkiba wakat mifam amada phongdokkibane IDP amana paumin singna phongdorakpada hai relief camp aseda lanjainaraktuna leirakpadagi hauna ngasi faubada asumna wakat mifam tawdana awaba kaya khangduna lakhibane Adumakpo, laingang na santi hanjale hairabasu, cookies sing na nang may kaptharak pa leptaba aduga, tampakta Central Security Force Company kaya thazin lagtuna, chathari batong sing asi yengduna, laingang na piba, ching hawai kara chadu na leibada, kangbang amlaktabadagi, wakat mifamasi pangthukpane. Makoy gisu leiriba machang masusing lairik tamhaningi imong manung pun na leiba fanglagtaba matam yam silagle laingang na santi hanjin lay hairabasu ngarang maktasu kukisin nong may kaptharaki amadi laingang na IRB personal sing thamnabani haiduna tha manga tarukjang na sagalakpa barak fauba may thadoktuna manghaliba thawong kaya sibu yengduna leiriba laingak asi ngaiduna leiba ngamlaktre atuba matamda makoy bu yumda hanjin hanbiyu haiba wafam sing phongdoklaki
ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯦ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ 80 ꯃꯨꯛ ꯂꯩꯖꯩ ꯑꯗꯨꯒ ꯌꯨꯝꯅꯥꯛ 80 ꯃꯨꯛ ꯂꯩꯕꯁꯤꯗ 42 ꯃꯨꯛꯇꯤ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯀꯨꯀꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯕꯣꯝꯅ ꯄꯥꯟꯕ ꯑꯀꯥꯏ ꯑꯇꯣꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ 4-5 ꯂꯩꯍꯧꯔꯤ ꯌꯨꯝ ꯃꯩ ꯆꯥꯛꯇꯕ ꯁꯣꯛꯇꯕ ꯌꯨꯝ ꯃꯩ 4-5 ꯂꯩꯍꯧꯔꯤꯕꯁꯤꯁꯨ ꯉꯔꯥꯡꯃꯛꯀꯤ ꯅꯨꯡꯗꯥꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯆꯪꯁꯤꯜꯂꯒ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯄ ꯈꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯔꯣꯝꯗꯒꯤ CRPF ꯂꯩꯕꯁꯤꯅ ꯉꯥꯛꯊꯣꯛꯄꯤꯔꯒ ꯑꯗꯨꯃꯛꯇꯤ ꯑꯋꯥꯕꯗꯨꯃꯛꯇꯤ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯍꯧꯗ꯭ꯔꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯒ ꯁꯔꯀꯥꯔꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯂꯩꯔꯦ ꯂꯥꯎꯕꯤ ꯁꯥꯟꯇꯤ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯇꯥꯡ 13ꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯔꯛꯏꯕꯁꯦ ꯁꯥꯟꯇꯤ ꯂꯩꯕꯒꯤ ꯊꯥꯔꯛꯏꯕ꯭ꯔꯥ ꯁꯥꯟꯇꯤꯁꯦ ꯂꯩꯔꯒꯗꯤ ꯃꯁꯤ ꯊꯥꯔꯛꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯁꯤꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯑꯒ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯗ ꯀꯣꯃꯤꯡ ꯆꯪꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯄꯥ ꯊꯝꯖꯟꯕ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣই ꯌꯥꯖꯅꯤꯡꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯄꯥꯁꯨ ꯂꯧꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯐꯥ ꯑꯄꯨꯟ ꯅꯠꯇ꯭ꯔꯒ ꯑꯇꯦꯛ ꯑꯀꯥꯏ ꯑꯁꯣꯛ ꯑꯅꯥ ꯌꯥꯎꯔꯛꯑꯒꯗꯤ ꯃꯃꯥ ꯑꯩꯈꯣꯏꯅ ꯈꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯒꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ Arambai Tengolgi Luchingba Korongan Bakumanki Matakta NIN case kaya pansilakpabu yaninda bafongdoktuning ngasi Imphal East Yangang Pokpi Sabungkok Saijang Amadi Leimakong Mapalda Mafamaduki Miyamna Wakat Mifam Famduna Kongjung Jangsankre Yangang Pokpi Kulgi Miyamna Kulasigi Kaithel the Pangtoki Bawakat Mifamaduda Sarukyarambi Ima Amana Fongdok Lakpada Lamdamasida Kuki Meladin Singnalandarak Padagi Miyamgi Punsi Amadi Lantum Ngakna Bohotnariba Mioy Singi Matakta NIN Pansinduna Fana Bohotnabasi Yabangamloi Amadi Leimakongi Army Camp Tatabak Suba Jankiba Mioy Amabu Ngasi Faubati Bakangdana Leba Haibasi Miyamna Bharat Sarkarna Tarakpa Army Singi Matakta Tazaba Leitre Haina Fongduki aduga army ke manung da sangiba sinmi mabu mafong khangdana mangiba sisu akoi manipur ki marapa bi sina akoi so kaya ni de hai de akoi na si kamjabani sibu mathawong se tawbino isano arambai tengol gi isano pa korong wa bade siri ba marala si sibi geno mai cham jaba akoi maitei gi oina nat ki oina puthok jaba ꯑꯗꯨꯒꯨꯝꯕ ꯈꯨꯡꯉꯥꯛꯄ ꯏꯆꯥ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯇꯁꯦꯡꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯀꯟꯒꯅꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯏꯕ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒꯦꯅ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯄ꯭ꯋꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯔꯣꯡꯋꯥꯟꯕ ꯈꯨꯃꯟ ꯃꯍꯥꯛ ꯃꯁꯥꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯁꯤꯕꯨ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯈꯨꯠꯇ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯀꯟꯒꯦꯅ ꯊꯣꯛꯂꯛꯄꯁꯦ ꯃꯥꯅ ꯃꯔꯩꯕꯥꯛ ꯅꯤꯡꯖꯕꯁꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛ oida padaba mayam ama pansanbidana akhoi mahakse NIA masida FIR pandana tawbase akhoi tasengna thamoi sengna yajaningde ajugi sumathakta hauji yengo iraibak sida leiriba mawong matause akhoi ji tasengna thamoida akhoi ji mama oibi ma oina siba kirakte sengna haragadi lema khongi army ke manungdagi thabak suraga leijaba simmi du baba mafam rang khangdana manghangre Army na koina leiriba mafamduda simiduna kari maramgi mangbam thokke mase mayamna khambibam thokpani paliba leba asina rongwa makubangi mathakta NIA na magi ek ama pansin birapa sigumba khunngakseriba isajing asibu phana bagi India sarkarna law ama tawrapa mase koi mama ama oina sugya yajaningde masi athuba matamda India sarkarna Tawriba ek ase athopa matamda lathokpiyo haina aikoi India sarkargi mafamda hanana hajari aduga aikoi gi army camp laimakhongi army gi camp da aikoi thabak sujaba simi amabu magi mafamda sangre haiba adugumba aikoi gi taseng aba mana sangi bagi khudam chamnang phanglaba phawada masiba wada army singna laimakhongi army singna hairba myoy asibu puthokpa ngamdaba asigumba aikoi gi praja sing bunga kwisen bigani haina lapiriba India sarkar gi lamising asina tawriba khoina hana dagi kaino tawjat thajada dana leiriba mawong sidaida amukena sigumba misam praja mabu mafam khangdana nit panga tawni sujala basibawda mafam khangna len bhaibaja masi aikoi praja miyam sina
अतुकी मतिक अखोई थाजब लैत्रे अरामबाईगिने हारिबा असिदी चुमनगी अखोईगी मणिपुर असिबु लैंगाक चबगी नाकचबगी थोकचरकपनी लालहौबसु नत्ते अमा आइन यादब थबक तौरुबसु नत्ते करिगी मरंगी दमका इचा कोरोंग मामबु फागदगी मोइना सेनरिबनो मसे करिगी मफाबा तारगदी प्रजा अमा ओइना मामा माया पाबी मणिपुरगी खुदिमक्सु हाबिबा ताबनी अदुना मसिदी यारी मकै सेंट्रल मनाकोंगा योहनबिदुना अखोईगी मणिपुर लैंगांगने सेंट्रल लैंगांगने मसिना मणिपुर की लाल से लोचनलगा तांदू लेकाबा इरमद मणिपुर अमा शांति ओइबदो खoi पामजै अदुगा लोइनाना अखोईगी इरांग असे चाही अनि फाजलकदो भावबदा ngasiना अमा हाय हयेंग अमा तौ अमा मु थमजल अमा काफी ख थमजन अदगी अफाबा आइलबा नोइगी कनोदु ख थमजल अमा ख तौ समाइन तौरगा मणिपुर की मैकै जाति अखोइजे मुथदनबगी थवांगे छिलबरा हाइबसे इमा अखोई निपाइ दबंग हमजद्रि चाइबो Chahi ani fazilakadoraba kanglupki irang asida maitai singbu kananaba amadi Manipur gi saktam kaiba yaroi haina masagi oizaba pumnamak thadoktuna kulngakliba iraicha singbu hiram amatada faba punba yaroi AT gi luching purel korau ngan babu fana bhanarakliba lengaki thawong ima singna yabang amloi haina ngarang nimidang waithau kiam sifai hauka amasung thobal khunau gi club taranipal gi apun malup ama oiriba Meitei Community Joint Coordinating Committee gi ima ibel singna babu bazar da kholau kaya lauduna kongjang changsin khrei kun ngakpasing faba punba yaroi NINA AT gi luching purel korongan bagi mathakta paliba casing handokadabane leimakong army camp tigi mangkiba Kamal Babu athubada puthokadabane amadi nauna thamjilakkiba mafam taruktagi apspa athubada lauthokadabani haibu kholau sing lauduna changsin kiba kongjang aduga mari leinana Meitei Community Joint Coordinating Committee gi Women Wingi Wangangloi S Anita na phongdorakpada ngasi center amadi state lengak anina aikhoi gi khulngakpa icha singbu fana bhonarakliba si ima singna yabang amloi masagi oizaba pumnamak thadoktuna mama leibak punungsi jaba iraicha kayabu punsin tasinduna Manipur gi saktam kananaba amasung Meitei singbu kanana bhonazariba arambai tengol gi luching purel korau nganbabu NINA case kaya pansinduna fana bhonarakpa haiba si pende mahaki madhakta paliba casing lengak nathupada handokna basingadabane korau nganba faba yaroi karigumbada korau nganbabu faba tarabadi NINA mahaki madhakta paliba case pumnamak adugum Meitei Community Joint Coordinating Committee gi ima pumnamaki mathakta su panbiu ima pumnamakpu su fabiu amaramda miyamna yadraba apspa mafam tarukta nauhongna na thamjilakliba si athubada handokadabane amadi leimakhong camp gi mafam khangdana mangkiba Kamal Babu bu athubada leingana puthokna bhonagadabane natrabadi ima singna makhal kaya gi khongjang kaya changsilakpa yai haina pendaba wafam kaya phongdokhi Ziribangi Zakurador Karong Mihata Chenaba Kuki terrorist sing Fadriba Fauba Changsiliba Kutang Chara Hinbagi Kongjang Ngasi Numit Tarataruk ni Sukre Conflict area da lan yaw da banupi angang asun anada target torok pahaibasi Meitei Furuk Khakta da torok crime natte masi crime against humanity ne Kuki Jo Singi political demand India lengak ta tanbada Meitei da atamna khut tharak pasina taklibadi Kuki terrorist singna genocide campaign sathare haibagi mayek larab khudamne International Humanitarian Logi Chatna Kanglon Tugaibane Maramasina India lenga na khudakta Kuki Lal Haulup Singh Amadi Makhoibu Sawaliba Organization Pumnamak outlaw ni haina lauthokadabani haina tongan balaikai gi miyamna khudang sara henbagi kongjang ase leptana sangsile ngasi khudang sara henbagi kongjang ase da saruk yariba singde ayuk pung Nepal dagi pung taranithoi fauba sorbon tingel haurung bung leikai amadi numidung ba pung taranithoi dagi nungtil pung taruk fauba torang bam leikai gi miyamne numidang pung taruk dagi hayeng ayuk pung Nepal faubana sinam gi miyamna kongjang ase makha changsingani haire
Manipur Police Lokalak Jackson Tarangi Manung Chana Ching Amadi Tampaki Jinganingai over Mafum Sing the Tiba Humbaki Jetaba Leptri Hibaga Luinana, Haukiba, Punkun Mari Asida, National Highway number 37, Amadi Tudiki Changlakpa, Janatang Potlam Sing Pusilakpa, Truck, Matang Sitna, Jenny, Marfutara Taret, Amadi Chamagatarani Toy, Security Nangak Senduna, Pusilak Rehaina, Police Gifang Bapau Amana Haire. Loinana, Manipur Gichinga Madi Tampaki Tongan ba district singda checkpoint chamagataret hangdoktuna, Ajat Awok Sing check Topakita Baksuka na Chatari Haina, Pawasana Makatare. Anauba criminal laws ahumgi matangda nongmagi oiba interaction program ama City Police Station da pangthokre ngasi Imphal West District ki City Police Station da anauba criminal law ahumgi matangda pangthokkiba thoram aduda Chief Judicial Magistrate Asem Taruna Kumari, District Public Prosecutor Purit Sabam Chauba, Judicial Magistrate First Class Kauchingi Nure Sinam Amadi, City Police ki Media Coordinator Salam Devananda Yauna, City Police ki Police Personnel Kaya Singh Su Thoram Adu de Sarukyaki, Interaction Program Aduga Mari Lenana, Public Prosecutor Purit Sabam Chaubana Fongturakpada, Hauzik Nongmagi Court Tengari Bakesingi Problem Singase, Matam Chana Niom Chumna Chatabada, Hena Kudong Chahanaba Madi, Anoba Lo Singi Matungina, Police na Maral Labami Fabada Amadi, Investigation Tobada, Legally or Bamawongda, Karam na Satagani Haibigi Matangda, Ngasigi Interaction Program se Pangthokpane. Loinana, Hana Chatnaramba criminal laws sing aduga, Anoba Chatnaba Hokraba criminal laws ahumasiga, Yamna Kenaba Maramna, Anoba Chatnaba Hokraba criminal laws ki matungina, Police na Maral Labami Fabada, Electronic Evidence ki Maru Oiba, Hengalakpa Kudamoy na Harabada, Video Recording, Photograph na Chingba, Layramba Adu Police ki Lambida Tabak Toriba Singna, Logi Background Laitabanina, New Criminal Logi Matungina, Police na tawgadaba tawroidaba kaya su kananay na ki. Procedure dagi everything jam technical or paitara. Aduna samna haragadi police ki su already magistrate ki su thabak se yam khalak paitara. Aduna samna harab thaina ge dumaina kogi just ek paraga understand tok the maina just paraga to bud maya atre. Technically sine sida kai dong to ko to ino habigi poto. Link to ko mi andar ka lera du everything is documented or photo every paper khatam to buka electronic documents so ko put amal ramina procedures we am tough for because investigation procedure as well as hearing trial to suko aduna si ki difference am la basically electronically ko gi amna advantage or abrina ko gi social media to sukan am thole to si ma'am je hayin si sto khata di electronic documents ne ko aduna si ki process ko gi police ngare prosecution ngare lagi Magistrate ne suka ko yan phajana understand to muna pana da kale ko sigi main difference ni bala isa ko electronic evidence yan importance ni ki janta ki as a criminal ano bala ko procedures ne ko num me na sudum news sudum ni biran gani hena focus se electronic documents and evidence ni sigi gives yan chaw na le ko haita ko ki hana ki understanding je Australia da pangthokkiba tarataret suba Asia Pacific Screen Awards APSA Apsada Meitei Majama Yauna India diki filmmaker Anina Matang Sitna Jury Grand Prize Samadi Best Youth Film gi mana pangkre Filmmaker Ani Adudi Best Youth Film gi mana pangkraba Bung Haina Mingthon ba film asigi director Lakshmi Priya Devi Amadi Jury Grand Prize pangkraba All We Imagine as Light ki associate producer Payal Kapadiani Panbayabadi Bung Hairiba Film Asigi World Premiere Toronto International Film Festival TIFF Tifta Toki Film Asida Gugun Kibgana Nupamacha Amagi Saktam Langduna Mahaki Kaina Kraba Imung Manungi Miyoy Singh Amukhana Punsil Hanaba Hotnabagi Pukning Nungsira Bawari Amane Asia Pacific Screen Award Sida Lakshmi Priya Devi Amadi Nikita Parikna Paparaji Singhidamakta Punna Post Tokibagi Nungaira Pamikup Amagi Mamisu Ubafangle Chadliba Tasigi Numit Nini Humnigi Manunda Leimakong Army Camp Tamangkiba Mioy Adubu Tek Takaidana Putorak Tabataragadi Singjamay Assembly Constituency Manunda Leriba Mot Manaba Singapunduna Akan Bakong Zangchang Silagani Haina PCC ki member oiramba oinam romena fongdokre
ngasi Singzamai Oinam Tingel de Leriba Oinam Roman gi yumda New Development Organization Singzamai na sinduna Singzamai Assembly Constituency ki manung de Leriba Ward ahum gi manung de Leriba differently able singi oiba thagi oina piduna lakpa pension scheme kutsinabagi thoramda phongtokhi Oinam Roman makha takibada Haujik Lengak Pairiba BJP government asina Chahi ani Fazilakadoraba Kanglup ki irang asi Loisinduna Tangdu Leitana Lehana Bohanaraktriba si Center de Leriba Singna Tumina Lebanane Maramaduna Atubada irang asi Loisinduna Tangdu Leitana Lehana Bohanabiyu Haina Sopil Tauki Punamioi Jamagani Fuda Tasigi Oina Pension gi Sanfa Madukutsinaki Lonana Pension Kutsina Bagitharamaduda Sarungbam Chauba Sarungbam Nabakumar Koizam Hari Mohan Amadi Nabakisor Huidrom Loinana PCC member Oinam Roman na atoy bamitung lensing oina sarukyaki. Tudong sim atum thagi oina tum yelabnena tudong haine lite adu sigumba pension jen ba se aina singimai di yeleba smaina atopa kendra singa aigumba ma thupiratuna manipur da leriba kendra pusi manunga samana ba mi ngamada akhoi differently able person sing sigo sapsaba koi miyeng amada koi chap chapa manana koi gi amato oina koi normal people singa manana tha amada program da makta hona minase haina topda leriba koi gi press ki thangda amadi media ki thangda pumna makta ai nising jeri leriba leader singa asungba akoina akoi amatani khalaga asungba miyeng yen biu haina hang appeal tawjeri thodona ajiki hajararo adubo habiki matamda yamna nuaitaba manipura thoiba Jika handa jiri da koi nushiraba thani pan ngari bangang sin sidna kotna yamna nuaitaba emotional oiba pithribi ko ina amuta thokwa ma thokra dubu khawdana amusu akoi gi laimakhong army da makoi campus da asuguma mi amabu makoi kasade laiba akoi gi magi bai base yamna nuaitaba yamna saroshin ba sugumba lalong ma ne khanjai aduna athuba da koi kamal hariba akoi gi koi simi sibu Atubada koi thadok pira o haina aigi press ki thongda nisingjeri aduna atubada singemi da su sugumba yam karumba numini humni sinda thadok da tara ga ja khoi achoba singemi goi ba aiga pokhal manaba singa chaminara ga achoba jite sanama tarkane haina aina press ki sina humna tamjeri India lenga ka peace talk taunari ba NSCN IM amadi ZUF anigi marakta akan mamawda kuthokna bagi thodok lepa leitre Ngasi ayupung mapal minit 10 rom taba matamdasu None District ki Khopum Police Station na konba Longsai Chingkau Part 1 da NSCN IM amadi ZUF anigi marakta akan mamawda kuthokna kre haire Haujik faubagi oinadi thodok aduda sok apan yawbagi pau fangbang amdre ningsing bayabadi mamang thagi kunipalgi ayupung nipal minit kunrom taba matamdagi None District ki makha oiriba Khopum Police Station gi manung chanaleba Sangji Village amadi Dolan Village anigi lona bakul dasu NSCN IM amadi ZUF anigi marakta pung kaya jupna kuthokna bagi thodok thokiba leikrabane Thodok aduda ZUF ki miyoi ama sikhi haina thazanaki bane thodok adu thokraba matungda manak nakpad leiba kul singi khunja sing amadi CSO singi oiba mifam pangthokna ki bagaloinana NSCN IM amadi ZUF animakta cooperation Pidana bafauba wa kanakiba leikrabane Sana Tombi High School kairaki relief camp da tongan bahiram kaya da chawana mating pangbiramba kaching moirang tem leikai dige mayang lambam kumarna ikang kanghoda na leikidabada relief camp asibu yang siliba kairak United Development Association amade relief camp asida leiriba inmat singna minute ani tumina leptuna waba phongdokre leikidraba gi thawaina mapugi manakta ingna chukna leirasanu amadi imung manunggi awabada su sarugyajari haina relief camp asibu hangliba kairak United Development Association gi secretary ningthau khongjam achobana thadorak pachirol amada phongdorakle hauzik sanabagi pau lobirase Odisha ki Bhubaneswar University na sinduna Kalinga Institute of Industrial Technology KIIT na haukiba November 19 dagi hauraga
Kuntra Faba Pangthokiba All India Inter-University North-East Zone Swimming Championship ta National Sports University Manipurda BPES third semester tamliba Mahiroi Sarungbam Athobana meter chanigi individual medley da gold meter chambrigi individual da bronze meter chamagi freestyle amadi meter yankaigi backstroke da bronze medal loki Panbay abadi sanaroi asina gold medal ama amadi bronze medal ahum lobungam kray Director General Assam Rifles na sponsor Tauraga Manipur Hockey na sinduna chetliba tha sigi taretegi hauraga taramanga fauba ahanba DGAR Hockey Cup Kuman Lampak Sports Complex ki Hockey Stadium da pangthuklagani haina Manipur Hockey ki Vice President Seram Nike na phongdokre ngasi Kuman Lampak Hockey Stadium de leiriba Manipur Hockey ki office ta paumi singa unabada phongdokhibane Mahak na makha taraduna Cup asida lamdam asida leiriba hockey club singdagi nupa ki team Nepal amadi nupi ki team Mari Saruk Yabayai Nasidagi Hauraga Team Amadi Club Singda nomination form sing piba hauragani haina su phongdok laduna Club Asida Saruk Yagadoriba Team Singi Oina winner Amadi runners Janatana Saruk Yagadoriba Team Singi Oina su consolation prize kutsanaduna pukning tawgalagani haina makataki Paumi Singa Unaba Aduda DGAR gi representative Oina Major S Pangaijam Loinana Manipur Hockey ki Taupuba Sing su Saruk Yaki Maruiba tournament si akoin huji nupi masagi amadi nupa masagi animangni sinjeri base sida akoi da hana affiliate tawraga Manipur Hockey de leiba club sing aduga akoi da register tawraba players sing kaktamangni sida participate to ya ga base aduna masigi akoi entry form hai tare ko tournament yauna na bigi entry form se already ngasi digi akoi club sing da thaba hokre aduna akoi club sing na marui na media kuthang da hiring basi morning gi pung tare tagina mapan boxida akoi office da happy hockey stadium sida lakpiraga entry form submission to biro masida akoi gi player total number of players si 18 legedabani adu official aniga adu makoina entry form si submission to gi last date na December 3 dani adi matam si leitrabne na hai tare aduga sigumba tournament sida maruina club sing da hiring base koina lone player na club sina kai gumba magi sanabagi team members si masing shuda bokotaba gi koina kudung saba pizagani tawuda lone players si maximum of 4 Lamdam asida hockey masanabu pamjena sanaramba masagi chahina sanaba ngamdana tongan ba club singda sanaroi puthoktuna masana sibu yokhatna bohanariba veteran sanaroi singna masana si amuk hena inkhalakliba naha singda sanabagi ithil fawhanaba friendly match amangasi Southeast Youth Organization SEYO Seyogi Mini Sports Complex ki hockey ground da sanakre match aduda matamama ki national international sanaroi singda natana Manipur gi ani suba hockey masana gi Olympian oiriba Ketrimayum thoibasu sanabada sarukyaki Board of Control for Cricket in India ki domestic tournament ama oiriba men's under 16 Vijay Merchant Trophy da sarugyagadoriba Manipur gi team MD Wakibudina manager oiduna hayeng Imphal thadoklagane Gwalior da chaliba thasi ki taruktagi hauraga kuntra faw pangthokadoriba tournament asida punna sanaroi taramanga amadi official Nepal na sarukyare Official Nepal gi manungda MD Wakibudina manager Namoizam Lokeshwar na head coach Maikam Chauba na assistant coach Sanglakpam Babananda na head physio Rajkumar Rinku na assistant physio Wahengbam Kunjabihari na trainer Thokchom Santos na sidearm thrower amadi Bachaspati Mayum Besisor na video analyst ni haina Manipur Cricket Association na thador pachirol da kangalakle serol da makha taraduna Manipur ki ahanba match oina Gwalior gi Sindhya School Cricket Ground da Haryana ga sanaragani haire loisalakpada marobe pau amuka hana pizari
Malemgi mafam kayada pangthoknaribagom World AIDS Day kumjai lising ani kunmari gi thauram ngasi Manipur gi tongan ba mafam singda pangthoknari. Tha tara mapal sujilaklaba irang asi yum mai chakraba amadi yum jangba yadana relief camp deleri ba miyoi singna makhoi bu yumda atuba matamda janghan biro haidna wakat mifam chathakre. Arambai Tengol gi Luching Purel Korongan Bakuman gi Mathakta NIN Lokali Bakasa Singasi Atuba Matamda Handokadabani Haidina Wakat Mifam Kaya Chathakre. Amadi Australia the Pangthok Kiba Tarataret Suba Asia Pacific Screen Awards da Manipur Macha Lakshmi Priya Devi na direction piba film Bungna Best Youth Film gi mana Pankre. Matang asida ISCOM News Loishan Jerem ideng tabiri basing po amukahana kurumjeri.